Welcome back to my channel. Ngasisu amok ikoi khudimaki yamna maru oikraba haksangi kayat amagi matangda puduna laksari. Madudi atei karisu nate kidney gi matangdani. Aikoi khudimangna tare madudi hojiki matamda kidney nare, kidney sokle, kidney fail oire, dialysis tawdori haibina singba common oina toina tanari. Adubu kidney asi karam tawi kadai dilai kayam sawi magi mathauna karino haibagi matangda amuk nainaminasi. Loina na kidney asi phana thamnaba kari section thorang lokhatpa yabage haibasiju khangjilhausi. Aikoi miyobagi hakchanga kidney ani yauri. Kidney asi aikoina chanariba beans haibidi hawai maru manba kayat amani. Masi aikoigi humdang saru loisilakba yanglen sarugi yet oi nakal ani makta pukki maning thangba sarukta naplaga yauri. Aikoigi yet thangba kidney asi na oi thangba kidney dagi khajiktang hantharaga lai. Masi chaurakna centimeter 3 mok thai, centimeter 3 mok paki chawi aduga centimeter 3 mukna sangi. Masi miyoiba na aduna chawwa pikpa nupa nupi khetnabagi matungina gram 85 dagina gram 163 mok lummi. Aduga amuksu oi thangba kidney na yet thangba kidney dagi gram 10 mok lumba heli. Kidney gi manungda nephron koba filter taunaba tube makhal ama yauri. Hairiba filter asida aikoigi hakchangdagi kanadraba hu chelaba urine, uric acid asina singba inana arteries koba iutong makhal amana kidney tamna pusilake. Aduga filter tauraga hakchangdagi si picture gasu aikoigi heartna pirakliba e da kundagina kunmanga phawba asi sumthoklaga supply toribani. Masina takpadi magi mathau asi adugi matik maru oi haibani khudam oina picture gasu samprani haibani. Sumthoklaba e gi arem khagadu aikoina thakliba ising aremba aduda tinnaraga urine oina mapanda puthoraki. Aikoigi hakchangna nongmada chaurakna e liter 2 muk filter tauribani. Madugi manungda liter 2 mukna urine oina puthoraki. Matang asida khangjin bada kanagadaba amana urine liter 2 muk e dagi pithoklagadi e gi mayeng taroidra haina. Adubu taroi maramdi madugi e gi awatpa adu aikoina thakliba isingna mahut silibani. Loina na hangba yaba wahang amasu thorakle madudi aikoigi hakchangda e liter 2 muk asibu yaubra haina. Masigi paukhumdi yaude. Adu oiragadi karamna kadaidagi e liter 2 muk no haibasi aikoina khangle madudi kidney gi mathau asi lepa laitana tauri haibasi. Aikoigi hakchangda yauriba e asisu lepa laitana kidney da filter tawi haibani. Masi tauramdaba taragadi aikoina nongmada chari thakliba mayam asi gi hu chenba potlamsing aduna aikoigi hakchangda tungsillaga leiramgadabani. Loina laina kayamuk naramba yai. Filter tauraba potlamsing adu amuk isinga loinana ureters haina khangnaba ising puthoknaba isinggi pipe asida amuk ising khaw tamna putharakani. Madudagi ising khawgi mabuk thalaba matungda hakchangdagi urine oina thokhigani. Asumna lepa laitana cycle amada mathau tauri. India da chaurakna apunba mising gi chada 10 di kidney gi problem thengnai haina expert singna takpiri. USA haibidi America dana mihoi ahumgi manungda amamamdi kidney gi anaba lai haina report amana hairi. Diabetes haibidi sugar lairaba BP wangaba heart ke anaba lairaba yam ka hena noikhatlaba kidney gi anaba narakpa yabagi sang yamna wangna lai haina thijilloisingna takpiri. Matang masita sunatana aikoigi chahi asi 60 gi mathakta lairaba pokpa matamda angang amagi lumpham thokpa yaba changdagi ka hena hantharakpa chikpanabagi hidak guli ka hena chaba kidney da nung lairaba masigi mayamsing asi leiba taragasu kidney gi problem leirakpa yai haina report taunari. Aikoigi hakchangda kidney naba yabagi mawong matau asi aikoigi hakchangna adumak uthoraki
ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯣꯛꯊꯔꯕ, ꯌꯨꯡ ꯍꯥꯟꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ, ꯁꯥꯕ, ꯊꯨꯞꯄ ꯐꯥꯎꯔꯕ, ꯌꯨꯡ ꯍꯥꯟꯕ ꯃꯇꯝꯗ ꯀꯣꯡꯒꯣꯟ ꯌꯥꯝꯅ ꯊꯣꯛꯂꯕ, ꯌꯨꯡꯒꯤ ꯃꯆꯨ ꯑꯁꯤ ꯄꯤꯡ ꯑꯃꯁꯨꯡ ꯋꯧꯊꯥꯡꯅꯕ ꯑꯣꯏꯔꯕ, ꯌꯥꯝ ꯀꯥ ꯍꯦꯟꯅ ꯏꯁꯤꯡ ꯈꯧꯔꯥꯡꯕ ꯐꯥꯎꯔꯕ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯥ ꯍꯦꯟꯅ ꯌꯨꯡ ꯍꯟꯅꯤꯡꯕ ꯐꯥꯎꯔꯕ, ꯃꯥꯏ ꯃꯤꯠ, ꯃꯤꯠꯀꯤ ꯑꯀꯣꯏꯕꯁꯤꯡ ꯄꯣꯝꯈꯠꯂꯕ, ꯈꯨꯠ ꯈꯣꯡ ꯈꯨꯃꯤꯠ ꯈꯣꯡꯁꯥ ꯀꯥ ꯍꯦꯟꯅ ꯄꯣꯝꯈꯠꯂꯕꯗꯤ ꯀꯤꯗꯅꯤ ꯅꯥꯕ ꯌꯥꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯌꯥꯝꯅ ꯊꯨꯅ ꯗꯥꯛꯇꯔ ꯇꯥꯟꯅꯕꯤꯍꯧꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯅꯥꯔꯛꯇ꯭ꯔꯤꯉꯩꯗ ꯆꯦꯛꯁꯤꯜꯍꯧꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ꯫ ꯅꯥꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯧꯕ ꯌꯥꯕ ꯍꯥꯏꯔꯒꯗꯤ ꯆꯥꯡ ꯅꯥꯏꯅ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯔꯕ, ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯐꯖꯅ ꯆꯥꯕꯤꯔꯕ, ꯍꯛꯆꯥꯡꯒꯤ ꯋꯦꯠ ꯑꯁꯤ ꯂꯩꯐꯝ ꯊꯣꯛꯄ ꯆꯥꯡꯗꯒꯤ ꯍꯦꯟꯒꯠꯍꯟꯕꯤꯗ꯭ꯔꯕ, ꯆꯨꯔꯨꯞ ꯕꯦꯔꯤ ꯑꯃꯁꯨꯡ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯆꯥꯕ ꯊꯛꯄ ꯇꯣꯛꯄꯤꯕ, ꯌꯨ ꯊꯛꯇꯕ, ꯍꯨꯃꯥꯡ ꯇꯥꯍꯟꯕ, ꯏꯗ ꯌꯥꯎꯕ ꯀꯣꯂꯦꯁꯇ꯭ꯔꯣꯜꯒꯤ ꯆꯥꯡ ꯍꯟꯊꯍꯟꯕ, ꯅꯣꯡꯃꯗ ꯄꯨꯡ 9ꯗꯒꯤ ꯇꯥꯗꯅ ꯇꯨꯝꯕꯤꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯆꯥꯡ ナꯏꯅ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ So thanks for watching from my side Deepsea Circle. Please like, share, subscribe, comments. Once again, thank you.